ꯂꯥꯛꯆꯒꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯈꯦꯠꯅꯔꯛꯀꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯗꯤꯂꯛꯁꯇꯗꯤ ꯑꯩꯈꯣꯏ TFT ꯗꯤꯁꯄ꯭ꯂꯦ ꯂꯥꯛꯑꯦ ꯁꯤꯗꯩꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯂꯣꯛꯀꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔ ꯂꯥꯛꯀꯅꯤ ꯗꯤꯂꯛꯁꯇꯗꯤ ꯑꯦꯂꯣꯏ ꯂꯥꯛꯑꯦꯗꯅ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯦꯟꯗꯔꯗ ꯑꯦꯂꯣꯏ ꯂꯥꯛꯑꯔꯣꯏ ꯁ꯭ꯇꯤꯜ ꯔꯤꯝ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯑꯞꯗꯦꯠ ꯑꯃ ꯄꯤꯖꯒꯦ ꯂꯥꯛꯆꯕꯅꯦꯀꯣ ꯁꯤꯗꯩꯁꯤꯗ ꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥꯁꯦ ꯑꯩꯈꯣꯏꯒꯤ 2025ꯀꯤ ꯑꯞꯗꯦꯠꯅꯤ ꯑꯩꯈꯣꯏꯒꯤ OBD2 ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ DLX Variantꯒꯤ ꯑꯩ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯃꯆꯨꯁꯨ ꯃꯥꯟꯅꯩ ꯉꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯚꯦꯔꯤꯌꯟꯁꯤꯁꯨ ꯃꯆꯨꯁꯨ ꯃꯥꯟꯅꯩꯀꯣ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ DLXꯇ ꯊꯥꯒꯠꯆꯈꯤꯕ ꯑꯗꯨꯗꯒꯤ ꯀꯔꯤ ꯑꯍꯣꯡꯕ ꯗꯥꯎꯟꯒ꯭ꯔꯦꯗ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯌꯥꯎꯗꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯒꯦ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯩꯅ ꯁꯦꯝꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯚꯤꯗꯤꯑꯣ ꯚꯦꯔꯤꯌꯟ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯄꯔꯦꯠ ꯚꯤꯗꯤꯑꯣ ꯑꯩ ꯁꯦꯝꯖꯔꯛꯄꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯏꯁꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯑꯗꯨꯝ ꯑꯩ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯇꯩ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯄꯥꯝꯖꯗꯦ ꯖꯁ ꯒꯥꯔꯤꯁꯤꯡ ꯄꯥꯝꯃꯦ ꯍꯥꯏꯕ ꯏꯁꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯤꯁꯦ ꯃꯌꯥꯝ ꯆꯦꯅꯦꯜꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯀꯥꯔ ꯑꯃꯁꯨꯡ ꯕꯥꯏꯛ ꯑꯅꯧꯕ ꯔꯤꯚꯤꯌꯨ ꯑꯗꯨꯝ ꯑꯩ ꯑꯞꯗꯦꯠ ꯄꯤꯖꯕ ꯂꯥꯛꯆꯕꯅꯤꯀꯣ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯗꯣ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯪꯕ ꯌꯥꯕ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯟꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯒꯦꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁꯇ ꯍꯥꯏꯇꯥꯔꯦ 99,200 ꯁꯝꯊꯤꯡ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ 99,200 ꯁꯝꯊꯤꯡ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁꯁꯦ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯛꯐꯝꯗꯅꯤꯀꯣ ꯁꯉꯥꯛꯐꯝ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯂꯩꯕ ꯑꯁꯣꯝꯗ ꯆꯠꯈꯤꯕꯗꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯏꯔꯦꯡꯒꯩꯔꯣꯝꯗꯒꯤ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯔꯥꯏꯠ ꯁꯥꯏꯠ ꯔꯣꯝꯁꯤꯗꯅ ꯑꯩꯈꯣꯏ ꯆꯤꯡꯃꯩꯔꯣꯡ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯍꯣꯇꯦꯜ ꯂꯟꯆꯦꯟꯕ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯍꯦꯛ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯀ꯭ꯔꯣꯁꯤꯡ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤꯀꯣ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯕꯅꯤ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯂꯥꯛꯁꯟꯕꯤꯔꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯂꯧꯁꯟꯕꯤꯔꯣꯀꯣ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯅ DLX Variantꯗꯨꯗꯒꯤ ꯂꯣꯏ ꯃꯥꯟꯅꯒꯗꯣꯏꯁꯤ ꯏꯟꯖꯤꯟ ꯁ꯭ꯄꯦꯛ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯕꯣꯗꯤꯒꯤ ꯀꯣꯚꯔ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯂꯣꯏ ꯆꯞ ꯃꯥꯟꯅꯒꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯁꯥꯏꯠꯂꯣꯝꯗ ꯂꯥꯛꯄꯗ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ Activaꯒꯤ ꯊꯥꯔꯤꯕ 3D ꯏꯐꯦꯛꯀꯁꯦ ꯁꯤ ꯆꯞ ꯃꯥꯟꯅꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯠꯁꯤꯁꯨ ꯃꯦꯇꯜ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯏꯚꯟ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯐꯦꯟꯗꯔꯁꯤꯁꯨ ꯃꯦꯇꯜ ꯉꯥꯛꯇꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ 162 mmꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁꯅꯤ ꯑꯗꯒꯤ ꯋꯤꯜ ꯕꯦꯁꯁꯨ 1260 mmꯒꯤ ꯋꯤꯜ ꯕꯦꯁꯅꯦ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯐꯨel ꯂꯤꯇꯔ ꯁꯤꯗꯩꯁꯤꯗ fuel tank capacity ꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ fuel tank capacity 5.3 ꯂꯤꯇꯔꯁꯀꯤ fuel tank capacity ꯂꯥꯛꯀꯅꯤ ꯃꯅꯤꯡꯂꯣꯝꯗ ꯉꯁꯥꯏꯒꯤ ꯃꯅꯤꯡꯗꯁꯨ ꯑꯍꯣꯡꯕ ꯆꯦꯟꯖꯦꯁ ꯀꯩꯝ ꯂꯩꯔꯣꯏ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯂꯣꯖꯦꯟꯒꯤ LED tail light ꯑꯗꯒꯤ ꯍꯦꯂꯣꯖꯦꯟꯒꯤ ꯏꯟꯗꯤꯀꯦꯇꯔ ꯂꯥꯛꯀꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯔꯤꯐ꯭ꯂꯦꯛꯇꯔ ꯑꯗꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯍꯥꯎꯁꯤꯡ ꯀꯣ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯐꯦꯟꯗꯔꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯏꯟꯖꯤꯟ ꯁ꯭ꯄꯦꯛꯇꯁꯨ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯤꯛ ꯁ꯭ꯇꯥꯔꯠ ꯌꯥꯎꯔꯛꯀꯅꯤ ꯑꯗꯒꯤ ꯁꯦꯜꯐ ꯁ꯭ꯇꯥꯔꯠ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯌꯥꯔ ꯁꯥꯏꯖꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁꯤꯁ ꯇꯌꯥꯔ ꯍꯥꯞꯄꯦ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯇꯌꯥꯔ ꯄ꯭ꯔꯥꯎꯁꯤꯅ 10 inchꯀꯤ ꯇꯌꯥꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯃꯥꯡꯗꯅ 12 inch ꯂꯥꯛꯀꯅꯤ 90/90 ꯀꯣ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯕ꯭ꯔꯦꯛꯁꯨ ꯗ꯭ꯔꯝ ꯂꯥꯛꯀꯅꯤꯀꯣ ꯃꯃꯥꯡ ꯑꯃꯁꯨꯡ ꯃꯅꯤꯡ ꯂꯣꯏꯅꯃꯛ ꯗ꯭ꯔꯝ ꯕ꯭ꯔꯦꯛꯅꯤ 130 mmꯒꯤ ꯗ꯭ꯔꯝ ꯕ꯭ꯔꯦꯛꯅꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯄꯤꯂꯤꯌꯟ ꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯔꯕꯔꯤꯒꯤ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯠ ꯍꯩꯠꯁꯤꯁꯨ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ 765 mmꯒꯤ ꯁꯤꯠ ꯍꯩꯠ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯐꯨꯠ ꯔꯦꯁ ꯀꯩꯀꯥꯁꯨ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯨꯛ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯍꯨꯛ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯒꯅꯤꯁꯟ ꯁꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤꯀꯣ ꯉꯁꯥꯏꯒꯤ DLXꯇꯨꯒ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯒꯤ ꯁꯤꯗ ꯐꯨel ꯍꯥꯡꯗꯣꯛꯅꯕ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯁꯤꯠ ꯐꯨel ꯂꯤꯠꯁꯦ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯣꯛꯅꯕ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔ ꯑꯃ ꯂꯥꯛꯆꯒꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯈꯦꯠꯅꯔꯛꯀꯗꯣꯏꯅꯤ ꯉꯁꯥꯏꯒꯤ DLXꯇꯗꯤ ꯑꯩꯈꯣই TFT ꯗꯤꯁꯄ꯭ꯂꯦ ꯂꯥꯛꯑꯦ ꯁꯤꯗꯩꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯥꯂꯣꯛꯀꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔ ꯂꯥꯛꯀꯅꯤ ꯃꯃꯥꯡꯒꯤ ꯂꯩꯔꯤꯕ ꯗꯤꯖꯥꯏꯟꯗꯒꯗꯤ ꯈꯔ ꯈꯦꯠꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯂꯥꯛꯈꯤꯕꯀꯣ ꯃꯃꯥꯡꯒꯤ ꯑꯔꯤꯕꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤꯅ ꯈꯤꯇꯪ ꯃꯥꯒꯤ ꯒ꯭ꯔꯥꯐꯤꯛꯇ ꯈꯔ ꯈꯦꯠꯅꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯁꯤꯗ 40ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤ ꯑꯗꯨꯒ ꯔꯦꯠ ꯂꯥꯏꯟꯁꯤꯗ 80ꯗ ꯄꯤꯔꯦ ꯑꯗꯒꯤ ꯁꯥꯏꯠꯀꯤ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ꯄꯤꯅꯕ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯐꯨয়েꯜꯒꯤ ꯑꯗꯨꯒ ꯏꯟꯖꯤꯟ ꯑꯥꯏꯗꯜ ꯁ꯭ꯇꯥꯔꯠ ꯁ꯭ꯇꯣꯞ ꯕꯇꯟ ꯁꯤꯗꯩꯁꯤꯗ ꯈꯦꯠꯅꯕꯗꯤ ꯂꯩꯔꯣꯏ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯂꯣꯝꯗ ꯒꯥꯔꯤ ꯈꯥꯝꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟ ꯃꯨꯠꯆꯈꯤꯒꯅꯤ ꯑꯗꯨꯒ ꯁꯦꯂꯔꯁꯦ ꯑꯃꯨꯛ ꯇ꯭ꯋꯤꯁ ꯇꯧꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯒꯥꯔꯤꯁꯦ ꯍꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯤꯗꯩꯁꯤꯗ ꯑꯣꯟ ꯑꯣꯐ ꯇꯧꯅꯕꯒꯤ ꯁꯤꯗꯩꯁꯤꯗ ꯏꯟꯗꯤꯀꯦꯇꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯍꯥꯏ ꯕꯤꯝꯒꯤ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟꯒꯤ ꯂꯥꯏꯠꯇꯨꯃ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄꯥꯁ ꯂꯥꯏꯠ ꯑꯗꯒꯤ ꯍꯥꯏ ꯕꯤꯝ ꯂꯣ ꯕꯤꯝ ꯏꯟꯗꯤꯀꯦꯇꯔꯒꯤ ꯍꯣर्नꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁ꯭ꯇꯣꯔꯦꯖ ꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯃꯃꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯁꯤꯗꯩꯁꯤꯗ ꯃꯃꯥꯡꯂꯣꯝꯗ ꯁ꯭ꯇꯣꯔꯦꯖ ꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯁ꯭ꯇꯣꯔꯦꯖꯁꯦ ꯍꯥꯟꯅꯒꯤ DLXꯇꯨꯒ ꯆꯞ ꯃꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ
Type C charging port option dumadi sidayda standard sidadi yawra haytare DLX ta yawdo adugo akoi tokana accessories oina oina isana pamiraga din install toba yaba khop sab duma sidayda laigani ko mai laigani tire on the last again tire on the last mutanda sidayda akoi alloy wheel la alo DLX ta alloy wheel la idana sidayda standard alloy wheels la right steel rim silver color da haytare la gani adu 90 by 90 12 inch ki tire size loi chamana gani ko adu sidai reflector adu telescopic suspension amangda adu maningdana akoi single unit ki suspension am yaw kani ko akoi 3-way adjustable oiba adugumba suspension do sidai da yaw kani haytare adu mamangda su akoi drum brake ni adu maningda su drum brake la kani haytare sidai lai se adu sidai da telescopic sida magi suspension je Gabriel suspension ni sidai da ai sumaina mamangda idabane adu hakti magi suspension gi mamang su ana sumaina irem ko Gabriel adu combi brake system ni mamangda dum leibido sumaina leigani ko adu mamangda mugem resi mamang yo file ji na sumaina tawgani ko mamang file je sidai changes lai je haijar ke akoi gi DLX variant na LED lakane ba sidai na akoi gi halogen of the lakani aduga mayai da parking light si halogen da lakani ko aduga side ani maksu akoi gi halogen gi bulb indicator da lakani haitare aduga side mirror loi mak chak manani ko aduga sigi area jami fiber si fiber ni si side jima metal adugi fender jesu metal adi fender gi mamang da akoi gi cladding pacha pire akoi scratch kumba laitana thing jima da si kitang scratch resistant oina ba ko dumaina sapuram pi ko mamang is mai lai ni ko मैम सिनी को आई ममांग की DLX की चेंजेस ने मैम द खंगन जेरगे नसाई इंजीनियर चेंजेस से इंस्ट्रूमेंट क्लस्टर द लेरे अदगी चार्जिंग पोर्ट दे जे लथोरे को अदगी एलॉय व्हील्स लाक्ट्रे स्माइना लाकनी हाइता अदुगा हेडलाइट ऑफ द हेलोजन बल्ब ने लाकवा मांग सागी DLX ना अखोगी LED लाकवा हाइता दुमाइना चेंजेस से लेगनी को मैम सिजे तुम बेसिक पोइता जो हाना तुम लाकवा गाइड ने अदु तयार को मग लय ट्यूबलेस वर्क खिगनी को वर्क कनी अदुना स्टेज द kana gumba मेदी ngasi kitang low budget ta tum pami ba channel jing yaw ko si tum consider to bu yai ko adai kitang hena ngasa ta happy raga di ngasa gi DLX variant dum yai adui matak ta ko gi high smart haiba variant ju lai de adugi videos ai cover to jara ki ge high smart ki duna ai tungan ba mu ai hapjar ke matang video adu da check to view adu da di akoi keyless entry maina wer gani hai tar sini ko ma video jenu hai bi raga di like subscribe to bi mo adaga matang gi akoi video thagal ko de high smart ta thajal ke magi engine gi hai tar ga di hanagi output loi chap ma ngani spec ko de mo ko adu sagi 110cc gi sigi gari ni adu magi engine je adu ki mati yam refine ba Honda Activa hai ra ga di maya nung khangna ra nga ta ni ko han na ha khak ta na loi mak thau ba yar ba adu gumba gari ni ko gari ji ki akuba mor khangbi ni nga so ai description da number hapjar ge adu da call tar ga loi mak khangbi ba ya ga ni ko adu ga mayam gari ji ki loan की ऑप्शन जो तुम लेगनी को अखोगी डाउन पेमेंट खरा तुम थिबिरगा तुम लोन की ऑप्शन लेगनी अवेलेबल होगनी गवर्नमेंट एम्प्लॉय अमसुंग बिजनेस तब लोनमक यागनी को अदुगी सिंगजु अकुब मोर खंबिनी नगै मक्ता आई इंस्ट्रक्शन नंबर हाबजरगे कॉल तरो अदु लोय खंबि यागनी को